ꯑꯕꯦꯊꯣꯏꯅ ꯁꯣꯝꯗꯒꯤ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯒꯨꯁꯟ! ꯅꯣꯡꯃ ꯅꯤꯅꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯈꯛ ꯑꯕꯦꯊꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗ ꯒꯨꯁꯟꯗꯤ ꯑꯕꯦꯊꯣꯏꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯃꯣꯡꯍꯥꯗ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯑꯗꯨꯗ ꯂꯩꯕꯒ ꯁꯤꯇꯤꯗ ꯂꯩꯕꯒ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯅꯨꯡꯉꯥꯏꯕ? ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯔꯝ ꯄꯥꯜꯂꯤꯒꯦ? ꯅꯋꯥ ꯅꯄꯥꯎ ꯇꯥꯈꯤꯕꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯑꯗꯨꯒꯀꯣ, ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯏ꯫ ꯀꯩ ꯄꯥꯎꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯁꯤꯌꯔ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯁꯤꯌꯔ ꯇꯧꯕ ꯌꯥꯗꯦ, ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯄꯒꯤ꯫ ꯑꯕꯦꯊꯣꯏ ꯅꯣꯛꯂꯒ, ꯁꯦꯁ, ꯌꯥꯝ ꯃꯒꯨꯟ ꯂꯩꯕ ꯋꯥꯔꯤꯒ ꯃꯥꯜꯂꯤꯀꯣ꯫ ꯒꯨꯁꯟ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯝ ꯃꯒꯨꯟ ꯂꯩꯕ ꯋꯥꯔꯤꯅꯤ, ꯑꯩꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯕ ꯑꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯈꯤꯗꯣꯏꯅꯤ꯫ ꯑꯗꯣ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯏꯃꯥꯅꯦ, ꯕꯕꯥꯅꯦ, ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯕꯥꯆꯧ ꯍꯣꯏ, ꯃꯥꯆꯧꯕꯤ ꯍꯣꯏꯁꯨ ꯄꯨꯂꯞ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯂꯧꯇꯥꯡ ꯁꯪ ꯑꯃꯗ꯫ ꯉꯔꯥꯡ ꯗꯤꯅꯔ ꯆꯥꯔꯒ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ꯫ ꯑꯗꯒꯤꯀꯣ, ꯔꯣꯍꯤꯠꯁꯨ ꯑꯩꯈꯣꯏꯗ ꯂꯩꯌꯦ, ꯑꯩꯒ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯕ ꯃꯥꯒ꯫ ꯔꯣꯍꯤꯠ ꯍꯦꯛ ꯄꯜꯂꯛꯄꯒ ꯒꯨꯁꯟ ꯁꯛꯐꯝꯗꯨ ꯐꯠ ꯆꯦꯟꯖ ꯇꯧꯈꯤ꯫ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨ ꯈꯨꯗꯛꯇ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯒꯨꯁꯟꯒꯤ ꯃꯥꯏꯊꯣꯡꯗꯒꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯕꯦꯊꯣꯏꯒ ꯔꯣꯍꯤꯠꯀ ꯁꯨꯡꯄꯨꯟ ꯄꯨꯜꯍꯟꯅꯤꯡꯗꯕꯅꯤ ꯒꯨꯁꯟꯅ꯫ ꯒꯨꯁꯟꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯕꯦꯊꯣꯏꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯒꯨꯁꯟ, ꯀꯩꯗꯧꯔꯒꯦ? ꯒꯨꯁꯟ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ꯫ ꯀꯩ ꯋꯥꯈꯜ? ꯑꯩꯁꯨ ꯅꯤꯡꯊꯤ ꯚꯤꯂꯦꯖꯇ ꯂꯥꯛꯅꯤꯡꯉꯤ, ꯑꯃꯨꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯌꯦ ꯅꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ, ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯐꯣꯇꯣ ꯁꯨꯠꯇꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯂꯣꯏꯔꯦ, ꯉꯁꯤ ꯑꯌꯨꯛ ꯁꯤꯇꯤꯗ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯪꯅꯗꯅ ꯐꯣꯇꯣ ꯁꯨꯠ ꯇꯧꯕꯒꯤ ꯋꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯤꯡꯊꯤ ꯚꯤꯂꯦꯖꯇꯗꯤ ꯀꯣꯟꯅ ꯃꯊꯪꯗ ꯑꯣꯏꯅ ꯂꯥꯛꯑꯁꯨ ꯌꯥꯏꯌꯦ, ꯅꯁꯥꯗꯣ ꯋꯥꯔꯝꯃꯅꯤ, ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯀꯩꯅꯣ꯫ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯁ꯭ꯀꯦꯗꯨꯜꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯤꯜꯂꯛꯄ ꯌꯥꯏꯌꯦ, ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯕꯤꯖꯤ ꯑꯣꯏꯔꯅꯤꯌꯦ꯫ ꯑꯗꯨ ꯅꯪ ꯂꯥꯛꯑꯒ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯣ? ꯔꯣꯍꯤꯠ ꯍꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯂꯩꯒꯦ ꯍꯥꯏꯔꯣ? ꯑꯁ, ꯔꯣꯍꯤꯠꯀꯤ ꯃꯆꯤꯡ ꯃꯇꯥꯗꯨꯒ ꯃꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯨꯗ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯇꯥꯍꯟꯗꯕ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯒꯨꯁꯟ ꯅꯣꯛꯂꯒ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯎꯅꯣ, ꯅꯣꯏꯗ ꯂꯩꯔꯁꯨ ꯌꯥꯏ ꯀꯩꯅꯣ꯫ ꯑꯕꯦꯊꯣꯏꯗꯨ ꯈꯪꯂꯥꯎ ꯂꯧꯈꯠꯂꯤ꯫ ꯀꯩꯅꯣ, ꯌꯥꯔꯣꯏꯌꯦ ꯑꯗꯨꯗꯤ, ꯏꯁ, ꯑꯩꯈꯣꯏ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇꯗꯧꯁꯤꯗ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯒ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤꯒꯦ? ꯒꯨꯁꯟ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ, ꯐꯥꯒꯤ ꯇꯧꯅꯤꯗ, ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯗꯧ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯐꯠ ꯂꯥꯛꯑꯝꯃꯒ ꯑꯍꯤꯡ ꯑꯃꯨꯛ ꯍꯟꯈꯤꯒꯦ꯫ ꯑꯗꯣ ꯅꯪ ꯋꯥꯔꯣꯏꯗ꯭ꯔꯣ? ꯋꯥꯔꯨꯏ, ꯅꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯇꯧꯕ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ, ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯤꯌꯦ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯛꯑꯣ, ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯍꯌꯦꯡ ꯑꯩꯒ ꯊꯦꯡꯅꯁꯤꯀꯣ, ꯌꯧꯔꯛꯄꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯑꯣ꯫ ꯍꯣꯏ, ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯥꯏꯗ ꯑꯩ ꯌꯧꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ꯫ ꯑꯕꯦꯊꯣꯏꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯇꯨ ꯄꯦꯛ ꯇꯧꯔꯒ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯒꯨꯁꯟꯁꯨ ꯃꯣꯟꯗꯥ ꯑꯃꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯦ ꯅꯤꯡꯊꯤ ꯚꯤꯂꯦꯖ ꯇꯝꯅ꯫ ꯐꯣꯇꯣ ꯁꯣꯠ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯆꯪꯗ꯭ꯔꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯂꯨꯈꯣꯏꯅ ꯄꯥꯎ ꯐꯪꯈ꯭ꯔꯦ, ꯔꯣꯍꯤꯠꯅ ꯍꯨꯔꯥꯟꯗꯨꯅ ꯑꯕꯦꯊꯣꯏꯈꯣꯏꯗ ꯆꯦꯟꯈꯤꯕ ꯑꯗꯨ꯫ ꯁꯤꯝꯄꯥꯜꯗ ꯂꯩꯕ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯐꯝꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯅꯝꯃꯤ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯍꯩ, ꯅꯈꯣꯏ ꯄꯥꯎ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ, ꯇꯥꯔꯦ ꯁꯥꯔ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛꯇꯨ ꯄꯥꯏꯈꯠꯄ ꯌꯥꯔꯗ꯭ꯔꯥ? ꯊꯤꯜꯂꯕꯅꯤꯅꯦ, ꯃꯈꯣꯏꯗ ꯃꯁꯛ ꯈꯪꯍꯜꯂꯣ, ꯂꯨꯈꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ, ꯑꯩꯒꯤ ꯏꯖ ꯃꯥꯡꯕ ꯌꯥꯗꯦꯅꯦ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯒ ꯙꯔꯃ ꯄꯨꯟꯗꯕ ꯏꯃꯨꯡ ꯑꯃꯒ ꯁꯪꯒꯣꯏꯕ ꯑꯩ ꯄꯥꯝꯗꯦꯅꯦ꯫ ꯁꯥꯔ, ꯑꯩꯈꯣꯏꯁꯨ ꯔꯦꯗꯤꯗ ꯂꯩꯖꯔꯤ꯫ ꯑꯣꯀꯦ, ꯊꯕꯛꯇꯨ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯑꯣ, ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯅꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯈꯔ ꯍꯥꯞꯄꯛꯑꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯨꯈꯣꯏꯅ ꯀꯣꯜꯗꯨ ꯐꯠꯀꯈꯤ꯫ ꯐꯣꯟꯗꯨ ꯀꯜꯂꯞꯅ ꯊꯝꯃꯤ ꯇꯦꯕꯜꯗꯨꯗ, ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯅꯤꯡ ꯑꯅꯤꯅ ꯇꯦꯕꯜꯗ ꯁꯧꯔꯒ ꯈꯨꯠꯁꯥ ꯇꯔꯥꯗꯨ ꯀ꯭ꯔꯣꯁ ꯇꯧꯅꯩ꯫ ꯃꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯐꯅ ꯂꯣꯏꯅ ꯈꯟꯗꯣꯛꯄꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯕꯦꯊꯣꯏ ꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯀꯨꯃꯥꯔꯒ ꯇꯔꯨꯕꯤꯒꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫
Surasti Avethoi khoiga punna lakminare Avethoi hoigi yumda oina. Ngaihakti mana thokpa pothana duna lei. Potyom chayom mayam duga lamsang lakpagi waraduna. Avethoi so magi oiba ka aduda hiplaga laikre. Rohiti nganbagi ka ado oina magi phone duda Candy Crush sanaduna leiri. Ngarang nungthil makhoigi farmhouse duda phone charge tawrakbana battery du full da yauri. Rohina mora amada famlaga game sanaduna leiringai tanjaduda Surasu makhoda glass ani paiduna changlaklami. Rohit kinakal oirapta git phamthai mora amada aduga makhutna pairiba cha glass ani do makhoi ani ga mangda laimaida thami. Rohit urabasu usinade Suras sanglakliba adu game aduda thawai lupkhai sanaduna leiri. Suras magi cha saruktu paiduna Rohit adi yengdabi hairaklami. Ngasai nungthil talagodoida Avethoi kana nungga wari sanakibdo nang khangobro. Rohit kari sukhamlakte Suras na hairiba adu mangona natagom tasinade. Suras amuksu hairaklami. Aina ibi yarisini ko nang yam singo nakutagi mani ama tarai thadokino. Mani do nangi naglele haiduna so nang laithokano. Handak Rohito manada hapte. Suras to phagi dagi I khara karakle. Rohita pairab yengduna khonjal kalap hairaklami. Mina ngai sita bana trona. Mina kaino ma haira de at least pakhomong pipam thoktabrona. Rohit mamito mathakto angkhatuna soram makhangun hondoklaga phone lock tawsili. Kaino nang hainingise. Avethoi do ngasai kana nungga wari sanaki habani. Adu kadorage. Suras to pisumna me angkhatuna. Nanga Avethoi se pambana tro. Pami pamdi sing hayuni. Rohit phone du nakan gi mora amada thamthraga Suras on sili. Aina Avethoi bu pamba bagi wada nangna dam khangning se kaigino. Ha. Aina ma pamaga na kari, pamdraga na kari. Suras makuna pariba glass du laimai da mukthami. Aduga khuningani na khuruda namduna khutsa taradu cross tawnai. Yamna serious oiba sakham da hiraklami. Tungda thokadaba thawdo amata haujiktagi haiba ngamdabani. Kanana khangba. Ngasai maga gold wari sanakiba misakdo nupa oiramlabadi. Aduga kaigumba nupaduna mo Avethoi do nungsi haina confess tawramladi. Nangaina khangdaba wari kaya ama lairambase yai. Ngasai Avethoi na haiba mamingdubu Gusan haiba. Rohit so pisam suklap tawna tari Suras na hairiba mayamadu. Ngaihakdodi masadumi paiba haurakli. Kaigumba Gusana Avethoi do nungsi haina phongdokpa hankradi haina mapa khataba ngamdre. Aduna Gusana Avethoi da confess tawhanba sungai yade. Rohit magi masadu langtaknaba haurakli. Wakhalu muna khalo. Rohit pakhatna hairaklami. Nangna hairido toksinai ne khangi. Suras nokfe tawna. Aidi vet layer ne. Rohit mamitu tamna wisinduna sorama sangno hondoklaga. Nangna haiba wase thajaba yaba wahamda yaudiko. Thajadaba haibadudi nangi apambani. Aigidi nangwanda haifam thokba khara hairi. Lore kaino sida. Wada hairamlaga Suras famlambadagi fokhagaduna ka adudagi makhongdu gangam thangduna thoki. Rohit so maithong isu sugatna famduna lehauri. Avethoi ga Gusangana sanaba waridu Suras na lona khajikta haubani. Avethoi na call thamkhraba matung Suras na Avethoi da wahang kaya namhangbadagi Avethoi so wari bomba loina haidorakli. Avethoi na Gusanbu marup amadagi hena ahinba mata khandraga so Gusana di Avethoi bu thamoi singna nungsise haibasi Suras na hanana chungnakhrabani. Numitugi numidang oiramdu Rohit makhoigi farmhouse to oina lakle. Angangung na tawjarasu mature oiraba nupani. Kanana kari khali, kanana kari haikini haiba loina khanglaba misakni. Mapal thongda magi mature oiba mata utrabasu manungdadi yamna mature oiraba mini. Lamsang lakpagi warubaga Avethoi khoida achapat khara chasilakbaga Rohit numidang oiramduda ngaihak tumthaki magi phamungduda. Mana makeup thorakwa matamdadi nongalamle. Ngaihak tumbani haina tumkhraga ahingduma pura tumlaga leiramle. Rohit hiplambadagi tamna hogatuna phamungdugi maya jabukta makhong khongrai chanduna phami. Aduga magi bedside table da thamliba piktak tawba alarm clock aduda yengi. Pung 6 taramle. Rohit yamna tanna phamungdagi hogatuna thongna wadamda lakle.
ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯔꯇꯦꯟꯗꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯡꯅꯥꯎ ꯃꯄꯥꯜꯒꯤ ꯑꯣꯏꯔꯤꯕ ꯁꯛꯐꯝ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯂꯧꯕꯨꯛꯇ ꯂꯧꯃꯤꯁꯤꯡꯅ ꯊꯕꯛ ꯁꯨꯔꯤꯕꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯨ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯦꯆꯔꯒꯤ ꯐꯖꯕ ꯃꯁꯛ ꯎꯕ ꯍꯧꯔꯛꯂꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯇꯧꯕꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯔꯣꯍꯤꯠ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯜꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯇꯨ ꯑꯃꯨꯛꯇꯪ ꯍꯣꯟꯖꯤꯜꯂꯤ꯫ ꯃꯁꯥꯗ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡ ꯔꯣꯍꯤꯠ ꯃꯁꯥ ꯃꯍꯨꯗꯨ ꯂꯣꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯟꯇꯤꯁꯤꯡꯅ ꯃꯥꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨ ꯆꯥꯔꯒ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯊꯣꯔꯛꯇꯨꯅ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯑꯅꯧꯕ ꯐꯥꯔꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡ ꯐꯥꯔꯝ ꯑꯗꯨ ꯌꯧꯔꯦ꯫ ꯔꯣꯍꯤꯠꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯆꯥꯟꯗꯅꯤꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯆꯥꯟꯗꯅꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯔꯣꯍꯤꯠꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃ ꯅꯪꯕꯨ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯈꯣꯡꯎꯞꯀꯗꯨꯕꯨ ꯏꯐꯨꯜ ꯉꯥꯛꯇ ꯉꯥꯏꯔꯤꯃꯤ꯫ ꯔꯣꯍꯤꯠ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯆꯥꯟꯗꯅꯤꯗ, ꯑꯗꯨꯒ ꯃꯁꯥꯒꯤ ꯈꯣꯡꯎꯞꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯎꯐꯨꯜ ꯂꯣꯏꯅ ꯄꯛꯁꯤꯜꯂꯝꯂꯦ꯫ ꯏꯃꯥ, ꯁꯤꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯨꯗꯣꯛꯑꯒ ꯌꯥꯕꯁꯤꯕꯨ꯫ ꯑꯗꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯁꯨꯝ ꯃꯐꯝꯁꯤ ꯐꯖꯩꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯂꯥꯞꯇꯛꯅ ꯎꯏꯌꯦ ꯏꯃꯥꯈꯣꯏꯒꯤ ꯐꯥꯔꯝꯁꯦ꯫ ꯅꯪꯕꯨ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯆꯥꯔꯛꯑꯕꯣ? ꯔꯣꯍꯤꯠ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯒꯤ ꯁꯤ ꯇꯝꯅ ꯂꯥꯛꯄꯗꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯔꯛꯄꯗꯣ ꯂꯣꯏꯅ ꯇꯨꯝꯂꯝꯕ ꯇꯥꯔꯦ꯫ ꯔꯣꯍꯤꯠꯇꯨ ꯅꯣꯛꯂꯒ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯍꯣꯏꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯛꯂꯅꯤ꯫ ꯅꯪ ꯍꯥꯟꯅ ꯌꯨꯝꯗ ꯆꯠꯂꯝꯃꯣ, ꯑꯕꯦꯊꯣꯏ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯔꯣꯍꯤꯠ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ꯫ ꯔꯣꯍꯤꯠ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯕꯦꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯈꯣꯡꯎꯞꯇꯨ ꯃꯄꯥꯟꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯕ ꯆꯄꯜ ꯑꯃ ꯇꯣꯡꯗꯨꯅ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯈꯤ ꯀꯔꯤꯁꯨ ꯀꯣꯏꯗꯅ꯫ ꯔꯣꯍꯤꯠꯇꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯕꯦꯊꯣꯏꯅ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯔꯦ꯫ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯈꯅꯥꯎ ꯈꯧꯖꯤꯛ ꯈꯧꯗꯦꯝꯃꯤ꯫ ꯑꯕꯦꯊꯣꯏꯗꯨ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯔꯣꯍꯤꯠꯇ ꯉꯛꯆꯥꯟꯅꯅ ꯌꯦꯡꯉꯤ꯫ ꯅꯪꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯅꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯕ꯫ ꯋꯥꯗꯣ ꯍꯥꯏꯅ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯥꯟ ꯑꯃ ꯂꯧꯗꯨꯅ ꯑꯕꯦꯊꯣꯏꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯇ ꯐꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯆꯥꯛꯇꯨ ꯊꯣꯡꯒꯠꯄ ꯍꯧꯏ꯫ ꯁꯤꯡꯗꯨ ꯏꯟꯁꯤꯟꯅ ꯍꯩꯔꯛꯂꯝꯃꯤ꯫ ꯅꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯐꯪꯖꯗ꯭ꯔꯕꯣ ꯅꯪꯕꯣ? ꯔꯣꯍꯤꯠ ꯄꯩꯔꯞꯅ ꯑꯕꯦꯊꯣꯏꯗ ꯌꯦꯡꯂꯒ ꯍꯣꯏꯅꯦ ꯌꯨꯝꯗ ꯀꯩꯝꯇ ꯆꯥꯖꯗ꯭ꯔꯦꯅꯦ꯫ ꯍꯌꯦꯡꯗꯩꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯅꯨ, ꯆꯦꯡ ꯌꯥꯝ ꯇꯥꯡꯉꯤ꯫ ꯆꯠꯂꯣꯍꯦ ꯑꯗꯨꯏ ꯋꯥꯕꯨ, ꯃꯊꯪ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯗ ꯅꯪꯒꯤ ꯆꯦꯡ ꯕꯣꯔꯥ 1,000 ꯒꯤꯐꯠ ꯇꯧꯕꯤꯒꯦ꯫ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯆꯦꯡꯒꯗꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯨ ꯑꯋꯥꯏ ꯑꯀꯨꯝ ꯇꯧꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯑꯕꯦꯊꯣꯏꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯣꯟꯖꯦꯜ ꯑꯗꯨꯝꯇ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯐꯣꯟꯗꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯇꯦꯕꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯒꯨꯁꯟ ꯀꯣꯂꯤꯡ꯫ ꯑꯕꯦꯊꯣꯏ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯍꯜꯂꯣ? ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ, ꯍꯣꯔꯦꯟ ꯅꯣꯏ ꯈꯨꯟꯒꯤ ꯒꯦꯠ ꯌꯧꯔꯒ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ꯫ ꯑꯕꯦꯊꯣꯏ ꯅꯣꯛꯃꯤ ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ꯫ ꯍꯣꯏ ꯍꯣꯔꯦꯟ ꯒꯦꯠ ꯍꯦꯛ ꯌꯧꯕꯒ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯑꯣ꯫ ꯑꯣꯀꯦ, ꯑꯩ ꯊꯝꯃꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ꯫ ꯔꯣꯍꯤꯠ ꯄꯤꯁꯨꯝꯗꯨ ꯑꯔꯩꯕꯤ ꯃꯈꯩ ꯁꯨꯛꯇꯣꯛꯂꯒ ꯑꯕꯦꯊꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ꯫ ꯑꯁꯣꯝꯗꯒꯤ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯒꯨꯁꯟꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯒꯨꯁꯟ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯔꯣꯍꯤꯠꯅ ꯈꯪꯂꯦ꯫ ꯄꯟꯊꯕ ꯇꯧꯗ ꯔꯣꯍꯤꯠ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗꯒꯤ ꯃꯈꯣꯡ ꯀꯥꯡꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯕꯒ ꯔꯣꯍꯤꯠ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯣꯛꯇꯨ ꯍꯥꯡꯉꯤ꯫ ꯑꯗꯨꯒ ꯍꯥꯊꯨ ꯇꯧꯅ ꯅꯥꯇꯥꯟꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ 2-3 ꯍꯦꯛ ꯆꯠꯄꯒ ꯅꯥꯇꯥꯟ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯅꯥꯇꯥꯟꯅ ꯍꯦꯜꯂꯣ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯔꯣꯍꯤꯠꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯥꯇꯥꯟ ꯇꯥꯕ꯭ꯔꯣ? ꯒꯨꯁꯟꯗꯣ ꯑꯝꯇ ꯐꯥꯎꯋꯣ꯫ ꯒꯨꯁꯟꯗꯣ ꯃꯌꯨꯝꯗꯒꯤ ꯈꯣꯡꯊꯥꯡꯕ ꯐꯥꯎꯕ ꯀꯥꯟꯊꯣꯛꯍꯟꯒꯅꯨ꯫ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯅꯥꯇꯥꯟ? ꯑꯩ ꯅꯉꯣꯟꯗ ꯅꯈꯣꯡ ꯄꯥꯏꯔꯒ ꯈꯣꯏꯔꯝꯃꯒ ꯍꯥꯏꯔꯤꯁꯤꯅꯤ, ꯒꯨꯁꯟꯗꯣ ꯑꯝꯇ ꯐꯥꯎ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣꯃꯦ ꯅꯪꯅ? ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯂꯩꯕꯗꯨꯗ ꯂꯥꯛꯇꯧꯔꯦ ꯍꯥꯏꯕ, ꯅꯤꯡꯊꯤ ꯚꯤꯂꯦꯖꯇ꯫ ꯃꯥꯗꯤ ꯀꯩꯗꯧꯕꯒꯦ?
ꯅꯪꯒ ꯈꯠꯅꯔꯒ ꯅꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯀꯩꯗꯧ ꯂꯥꯛꯇꯣꯏꯕ ꯑꯗꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯤ ꯂꯥꯛꯇꯣꯔꯦ ꯐꯥꯎ ꯍꯥꯏꯕꯅꯤ ꯑꯁ ꯔꯣꯍꯤꯠ ꯀꯔꯟ ꯇꯧꯒꯅꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯟꯇꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯤꯌꯦ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯇꯥꯟ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ ꯔꯣꯍꯤꯠ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯇꯟꯖꯥꯗꯨꯗ ꯔꯣꯍꯤꯠꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯕꯦꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯔꯣꯍꯤꯠ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯏ ꯐꯣꯟꯗꯨ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯀꯩꯅꯣ ꯑꯕꯦꯊꯣꯏ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯔꯣꯍꯤꯠꯇ ꯌꯦꯡꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯔꯣꯍꯤꯠ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯐꯠ ꯐꯠ ꯍꯥꯏ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯤꯁꯦ ꯔꯣꯍꯤꯠ ꯈꯨꯝꯗꯦ ꯑꯕꯦꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯕꯦꯊꯣꯏ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯇꯨꯅ ꯀꯩꯅꯣ ꯔꯣꯍꯤꯠ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯑꯅꯤꯔꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯂꯠꯂꯤ ꯂꯠꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨꯔꯣ ꯑꯕꯦꯊꯣꯏ ꯒꯨꯁꯟꯗꯨ ꯉꯁꯤ ꯁꯤꯗ ꯂꯥꯛꯇꯣꯏꯔꯣ ꯑꯕꯦꯊꯣꯏ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯒꯨꯁꯟ ꯏꯕꯥꯅꯤ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯍꯧꯔꯤꯔꯣ ꯔꯣꯍꯤꯠ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯂꯣꯟꯅ ꯇꯥꯕ ꯀꯥꯏ ꯏꯕꯦꯝꯃ ꯅꯪꯅ ꯅꯈꯣꯜ ꯅꯋꯥꯗꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯊꯥꯕꯅꯤ ꯈꯪꯉꯕ ꯃꯥ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯗꯣ ꯑꯗꯨ ꯈꯛ ꯍꯥꯏꯔꯣ ꯂꯥꯛꯀꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛꯇ ꯃꯥ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ ꯍꯦꯛ ꯄꯨꯁꯤꯜꯂꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯅ ꯅꯣꯏꯒꯤ ꯅꯔꯝꯗ ꯄꯨꯁꯤꯜꯂꯣꯏꯌꯦ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯟꯗꯣꯏꯕ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈꯤ ꯑꯕꯦꯊꯣꯏꯗꯨ ꯔꯣꯍꯤꯠ ꯃꯈꯨꯠ ꯑꯅꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯌꯥ ꯈ꯭ꯔꯛ ꯈ꯭ꯔꯛ ꯆꯤꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯑꯕꯦꯊꯣꯏꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯨꯅ ꯁꯣꯜꯍꯧꯏ ꯑꯩꯒꯤ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯂꯣꯏꯔꯦꯗꯅ